Sahi kudingi Mars nipanbu malemgi nupigi numit haina malem sigi mapam kudingda pangthoi. Gender equality for a sustainable tomorrow haibasina kumsigi thoram asigi nungi wakalon oiri. Kumlising ama chanipan yangkai tareta New York ki garment amasung textile mill da nomgi chara tanduna thabak chubi nupi sinmi singna makhoi gi kusumal hengalu nongmada thabak chubagi matam pung tarani thoidagi nipan da handhalu nupi singbu lengak longi amasung kunai gi haksing phangalu nupi singi sel tungi pibam Pagalalu amasung bot thadabagi haksing phangalu haina sangthilikiba ihau aduna tungda numit asi ningsing nabagi lambi yatki kumlising ama chamapan tarada malemgi leba kayagi nupi sing maruina socialist amasung nupi gi labor union kyana saruk yaduna Denmark ki Copenhagen da pangthokiba socialist second international mifam na lawrkiba warep matungina kumlising ama chamapan tarama thoidagi chahi khudingi March nipanbu malemgi nupi gi numit haina pangthok narakli Numid asi malem da purakibada amadi nupi gi ning tambagi ihobu manglom da pukhanaba honabada saknaribi German socialist Lusingbi Singh Clara Zetkin, Louis Zitz amasung Russian Marxist yoloi Alexandra Mikhailova Kolontaina lokiba thodang adudi malengi miam thoidokna nupi kunaina leiba makai kangomdana ningsingduna leihoragani chawkhatpa minoiba kunai ama puraknaba honabada nupa amasung nupi animaki chap manaba thodang lei haibasi malengi mioiba puarina lengdraba kudam changdam oiri Mandam masimak mangda thamduna chawkhatpa mioiba kunai ama lingbada nupi sing sothaduna leihoba yaroi haibagi wakalonda malemgi laibak kayana nupi singi pibam phagat hanabagi lo kaya sembaga loinana United Nations na kumlising ama chamapan humudra mangabu malemgi nupi singi chahi amasung chahi asidagi lising ama chamapan marphu manga phawbu nupi singi diket haina lok thokki masigi mamang lising ama chamapan subna nipanda New York ta thokiba nupi garment workers singi ihau adubu ikai khumnaba utuna Socialist Party of America na lising ama chamapan chubna mapan gi February kunipanda ahanba National Women's Day United States ta pangthokki Lising ama chamapan humudra mapanda malemgi lebak khudimangna nupi bu khenaba thamba muthatnaba semkiba Convention on the Elimination of All Forms of Discrimination Against Women ratified toki Adubu malemgi lebak ayamba thoidok endokna aikoigi lebak asida nupana kulingba oibna hiram khudimakta nupi gi phibam phagatpa ngamdri miot minegi khongoidigi nupi sing nantopa ngamjadri hiram kharada nupina anemba changda nupa marakta tinjaba ngamlabasu semit amadi lengaktadi karamba matamda nupa ga thong manana saruk yaba ngangbadagi haibasi haujikchu khunai asigi achowa wahangni Parliament amasung State Assembly da Women Reservation Bill lisingani taragi March mapanda Rajya Sabha na pass tokrabasu male chauvinist amasung feudal elements singna Lok Sabha da namsan kibadigi haujik bill asi leirol nungda sangkibaga chap manare Tarataruk suba Lok Sabha da nupi MP humpu matoi karakkiba asina haujik phawbada nupi masing khwaidigi yamna mai pakpa oijarabasu apunba sit masingi oinadi sada taramatoi romdani Masidi nupi gi reservation bill na nupi singi damak sitcha da kuntra humdoi khakpa haiba pandam adudagi thapna leihore Manipur ki oina taramatoi suba State Assembly da nupi mihut anikak kaki maramaduna nupi bu lengak da mapung phana yahonba ngamnaba political party singna nupi mirep sing hena putoktuna mikhal da mai paghan batangai fade Aikoigi chanura singi asengba saktamdi lairik laisugi mangal ningtina phangja hogdrabi pukcha kijamak nongju nungsada su nomli bising ching pat turel labuk singsangda thabak shuri bising kaikhel phamli bising chenjao paiba singi yumda thabak shuri bising mapuraiba amasung imung manunggi thaugalda mingsel yengba subject hatpa phawba sangjadrabi nupi kanglup sing asini India pumbagi oina yengnabada makhoi asina sadra humudra romni makhoi gi marai bakti mapuroiba ahlaman amasung maroi manauk singi yaifanabagi damak thaugi kolu chingba makai chinglamnaga pop tuduna siba sangumbani masigi matakta lamdam masda leiriba arm conflict ki mingda nupi oibi kayagi ikai khumnaba manghan bibagi mingda athiba machuna taisin biba maral leitna phabi kraba macha manauk singbu kannaba honarubada soinai bigi sekheng kaya mayuk nari Ngasi gi malengi nupi singna thengnariba awaba singi manungda arm conflict asisu amani masina maram oiduna nupi sing mawong kayada awaba mayoknari haina International Committee of the Red Cross na langtaknaba phongdokki nauna lukra oihorabi nupi singna mapuroiba yaudana hingnabigi lamfamda athiba mingda amadi micheiga loinana kunaida naitom hingli
ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯌꯨꯝ ꯑꯃ ꯂꯤꯡꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯈꯨꯟꯅꯥꯏꯁꯤꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯗꯕ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯈꯥꯏꯅꯕꯤ ꯂꯣꯅ ꯉꯥꯛꯂꯧ ꯈꯔ ꯄꯤꯔꯕꯁꯨ ꯆꯠꯅꯕꯤꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯖꯔꯝꯕ ꯌꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯂꯧꯔꯤ ꯏꯪꯈꯣꯜ ꯂꯟ ꯊꯨꯝꯗ ꯃꯥꯒꯤ ꯆꯥꯛꯊꯨꯡ ꯄꯤꯕꯤꯗꯦ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯍꯥꯡꯅ ꯃꯄꯥꯝꯗ ꯍꯟꯈꯤ ꯂꯣꯅ ꯃꯃꯥ ꯃꯄꯥꯒꯤ ꯂꯟ ꯊꯨꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗꯒꯤ ꯇꯥꯗꯅ ꯐꯪꯒꯅꯤ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯉꯣꯜ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃꯒꯤ ꯂꯝ ꯐꯪꯕꯗ ꯂꯨꯅ ꯊꯣꯛꯄꯅ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯛꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄꯗ ꯆꯪꯖꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯤ ꯑꯌꯥꯝꯕꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯗꯦ ꯉꯁꯤꯁꯨ ꯄꯨꯡꯅꯨꯡꯗ ꯂꯩꯔꯤꯕꯤ ꯑꯉꯥꯡꯕꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯧꯔꯤꯉꯩꯗ ꯃꯥꯡꯍꯜꯂꯤ ꯑꯁꯨꯝꯅ ꯅꯨꯄꯤꯕꯨ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯗ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯨꯟꯅꯥꯏꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩꯔꯤ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯅꯤꯡꯇꯝꯍꯜꯂꯛꯂꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏꯗ ꯅꯨꯄꯤꯁꯤꯡꯒꯤ ꯅꯤꯡꯇꯝꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯒꯅꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯁꯥꯕꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯍꯛ ꯃꯁꯥꯅ ꯇꯥꯟꯖꯒꯗꯕꯅꯤ